Sing the security force the Lakiba Kulai Sing Lokatadori Haidi. How Kibasahi 2008 ki August Hada India government, Manipur government Amadi, Kuki Kulai Pipe group sing the Kuyak Pinaduna Sanarakiba, suspension of operation Su, Makatana Sang Tokpada, Maitai Katanatana Kuki Miyagi Marakta Supam Nadrehadi. Amarondana Singilam the security force the Lakiba Kulai Sing Atuba Matamda, India Army Amadi. Assam Rifles ki Kuthangda government Sinagadori. Tazabe Abatongan Tongan Pau Likun Sing upon the Ropogimatungina, Su Makatana Sangdopana Kuki Larba Miam Hen Wahangani. How Kibasahi 2005 da India government ka cookies UG group singi apunba body ani KNO amasung UPF ka suspension of operations sanarabamatung. 2008 da Manipur government yauna amuhana sign tawna kibane pau gi likhun singna hai su da leiba kuki khulai paiba group singi leader da gi horaga isam samba kadar phawba makuta khulai pairaga makhoina saningba mafam da satpada kanamasu athingba pide makhoina tawningba tawbada miyamna wa ama phawba haiba ngamde khulai gi mateng na lairaba miyabu namthaduna thamlaga makhoina miyam gi phangpham thokpa sing namduna Sang laba sahi tara tawlo masi lauduna lakli amadi haujing na Manipurda tungkoina chatnagadaba santi amadi nena taba phibam ama porakna bahona bada su kangbuna khudong chaba launa bahona rihaina palladuna pawgi likhun sing asina hai masima government of India ki Ministry of Home Affairs ke officials singna khangadabane kuki miyamna pamadi su da leiba armed group sing su extend tawduna thamba amadi Manipurda tungkoina chatnagadaba santi amadi nena taba phibam ama porakna ba grassroots tamiyamga wari sanaba public meeting pangthokpa miyam wakal tahalaga tungkoiba santi amadi nena taba phibam purakna ba warep lauraga thabak oina pangthokpani hairi Manipur da khulai paiba Kuki group kunga manga rong Kuki national organization KNO amasung United People's Front UPF ki makhada suspension of operation sugi agreement gi sign tawnarakibane pawgi likhun singna hai national highway hangdokpagi wafam da su da leiriba kangbu singna yarabasu miyamna yadrabadi government of India ki Ministry of Home Affairs ki officials singna honarabasu mai pakpa ngamloi tawsinaba amadi masagita oijanaba khanba kangbuga khulai paire haiduna makhoiga wari sanarabadi mai pakani khanbadi langani haina palladuna pawgi likhun singna hai masina lanjau thoroknabagi maram oigani haide tawbutabu Manipur ki Kuki MLA tarana haukiba chahi ta Manipur lengaktagi tokhaiba administration demand tawbaga loinana India government ki Ministry of Home Affairs ki officials singa wari sanabada makhoigi di tokhaiba administration gi natana karisu haningai leite suspension of operation da Kuki UG group singa India government ga political go eba wari makhatana sana na wafam oina thamkibani haidi Kuki MLA taragi manungda MLA kharana su sangdokna ba India government da haujiksu taksilibani haidi Churchandpur ki ke mongjang da ngarang so amu hana nongmai kapnakhre haidi Churchandpur police station ki manung chanba ke mongjang da ningthau kaba numita su da yaudaba United Kuki National Army UK ne ki kadar singna sathakiba ambush da su da leriba Kuki National Organization Kuki National Army ki deputy commander in chief yauna mioi mari hat kiba mafam adumakta da ngarang ayu angan bada makhatana kana mong da khuthona khre haidi Churchandpur police na hai nongmai kapna bagi thaudo adu ngarang ayu pung ahum rom ta bada thokibani thaudo adu da misimina aso apan gi paw leite khut thona khiba adu karam ba kangbu no haiba khangbang amdre hairi atopa paw gi likhun amana de khut thona bagi thaudo adu UK ne amasung KN gi kadar singi maraktani hairi ningthau ka ba numita thokiba ambush adu da mongjang khundagi thenkhothang allies thapi sahi nifunipan taiseng khundagi sikhogin kuntramanga sengkon khundagi lenga hau kuntramanga amasung koite khundagi falhing sahi komudraga thoisi kibane thapi allies thangboi hauke basi KN gi deputy commander in chief ne Churchandpur police na FIR ama lokhatuna thaudo adugi matangda thigatpa haukre adumoinamak thaudo aduga mari lenana mi phami pungi phawdi leite haidi Su extension ga mari leinana center na condition thamduna Kuki su group singa wari sanaba yaroi haina ZCA na phongdora khre haukiba decade ani romdagi hauduna India lenga amadi Kuki militant group singa suspension of operation su tangkak naina khuyek pinaduna extension tawduna lakhiba du makhatana su extension ga mari leinana Ministry of Home Affairs MSA amadi Kuki su group singa wari sanaba gi thabak sathariba asi India lenga ki makaidagi mangjauna na condition thamduna wari sanaba gi thabak sathaba yaroi haina Zomi Ship Association akan mawafam phongdorakle
JCA na thadrok chero lamana lamdam asigi tanatana leba asi tongan tongan ba media house sing na hojik leiba Kuki su group ki designated camp sing asi nauna mafam hongdo hongjen tawba tanatana camp sing hanthaba amadi status de leiba miyam na mafam amadagi amada free moment chana hanbada center amadi Kuki su group sing ki marakta yasanaba leire haina report tawnarak leba asina chumba oiram labadi lup asina yaba ngamloi asigo bokhong thang si wari sanaba tu da center ki maikai dagi condition thamduna wari sanaba ki thabak chatharam labadi India ki maikaida Zomi amna thamliba thajaba se mangkiba yai hana phongdorakli haukiba sahi 2023 ki May 3 dagi tholakiba irang asida Zomi amna maitai ki mathakta free movement charhandana lakliba se Kuki Zomi amna taliba territorial demand asi phawbo phangdana leiriba se ki mathakta ngasi phawbo losindana leiriba Manipur ki crisis asida makhata na misi mina thoktana bagi dabak tangai fadana free movement thingbagi khongjang sangsen bane state na sponsor tawduna ethnic violence ki mingda systematic oina zo community singbu lamdam asidagi muthatnaba honaraglabasu ngasi phawbu zo miyamna ing tapagi lambida khongthang thangduna lakpe Union Government of India na majority oiriba maitegi interest ama koina tawbang ama thabak kaya compromise tawduna leire haina Government of India bo moral sibaga loinana Manipur crisis asigi ground reality khangnana ba Government of India na honagadabane lamdam asida ngasidi maitai amadi zo miyamge marakta tongan ba territory naina khaidoktuna leire hauji khaidoktuna leiriba maitai amadi zo tongan territory asi political demand na maram oiraga ohelaki banate Manipur tholiba crisis asina maram oiraga ohelaki bane haukiba sahi 2023 ki May 3 dagi tholakiba Manipur crisis asina maram oiraga Zomi amna legislature yawba union territory ki demand asi center na thabak to onthokpa natana atai atopa pambai amta khongthang amta leite ing tapa hanjalakna bagi mingda center na political ga oiba khudongchaba khara phangna bagi damak thabak amata paikhat loibada bane ainasu JCA na thadropa serol sina makha tarakle Panbay abadi laklaba thasigi marida MIC amadi Kuki su group ki marakta Manipur da thokliba crisis amadi su extension ka mari lainana wari sanaraba yai haina laiba asigi media house ki ana report tawrakiba su laikhrabane ZUF ki deputy army chief phare hari security force na ngara ZUF J faction ki deputy army chief namgaklung kamai elas November sahini pugare thoi kekrupat area dagi 9mm pistol ama amasung kapa yariba maru taraga konana phare mahak tamenglong ki singkhonglong khul dagi ni hari Lanjelaktuno relic camp ta leiriba sing mathang sire laisabi masa ama yauna miyo ani kanbang hamdana laikidra hairi sahi ani hena relic camp sing da thamlakleba lanjena raglaba miyo singi marakta ana aya yaurokpada nikthijana layengba ngamdabadagi mamang thakta ju miyo khara laikidraba matung ngarang kaksing district ki kongoi relic camp ta lanjelakiba sugunu pangal laikai dagi angom ajit koba miyo ama laikidraba matung atopa relic camp ani da leirakiba laisabi masa ama yauna miyo ani su layengbada kanbang ngamdana laikidra hairi Yonba Sizinaba Athingba Thamle Haina KCP Apunbana Pongdorakre Kwazarda Talap Sajan Khaini Supari Maru amasung mitha manana singba hidak manage polam singkang laipa asida July 3 ki matungdagi Yonba amasung Sizinabada Athingba Thamle Haina KCP Apunbagi Publicity Secretary Punsirol Maitegi Serol Mana Hairi Serol asina hai kanglai kunai asida Indiana Satharako Phatraba lalong amagi manungsanna tobacco production kanglai pa asida lepalaitan thajilaktuna ireisa kayada hugilang thaklibasi matam chana ngaktho hoba amasung tinghobana achumba khongthang oigani malai masita layeng bada wadaba cancer hairiba laina asiju nahalakpa yaba amadi yamna health hazard oiba tobacco products sing asi aikhogi kanglai pak asidadi marang kaina sizinare tobacco products sing asina haksang da kya yamna sokhali habasi sandokna haidraga su ireicha singsu hena khangnaraba wafamni hairi ireicha singna sizinare ba hidang managi polam sing asi maroina talab jarda khaini na singba si yamna low class oina semlakpani mamalsu aduki matik wangna yonduna leiduna ireicha singna sizinare hairiba hidang managi polam sing asina semetlon khakta sohanba natana health so aduki matik hazard oiri hairi yellow misingi population growth so hariba tobacco products sing asina sathina saitheng piribani maroina ahal londagi hauraga naha oiba oibi kaya da hidang manage polam sing sizinai haibasi ireicha singna hena khanglibadune masida junatana naha oibadagi hauraga ahal oibi kaya na kwazarda talab khaini chadaba laisilakre haibasi khudam ama oina tobacco products sizinadaba nupi sing masing thiba yabagi stage ta lairabane masina maram oiraga nupi oibi kaya mama oiba ngamdribasi jarda talab sizinabagi side effect ne hairi fatre khanglaba health hazard oiba tobacco products sing ase yonba amasung sizinaba lepirok kwazarda sajan khaini talab supari maru mithamana amasung hidang manage polam sing ase matam supagi oina kanglai pak asida pusilakpa yonba sizinaba thingle polam sing ase mapandagi agent sing na pusilakpa yaroi amadi dukan masa da yoliba sing na su sinpham ama onthokpiyo hairi hidang manage agent
sing amadi dukan da thamlaga yoliba singda numit mangani ki matam piraduna lakliba July 3 ki matongdagi di pusilakpa yonba sizinaba amata yaroi karigum lup asina thamliba athingba singi mayokta pusilakpa yonba sizinaba thengnarabadi lup asina pirakpa punishment da masana yagadabani hairi July 3 ki matongda lakpa hidak mana thingbagi drive singda su lekai lekai ki club organization sing amadi imaibel halaman singna su drive adubu support tawbiyo hairi Ising the low yabi yaba masen puthokre khutsa haibagi lamda masagi pokpadagi pithoraklaba thoidok hendokna haisingba mi kayana magi haijabi wakhal loksung puthoktuna miyoibagi punsida changdaba yadraba khutsu khulai amadi makhal kayagi polam sing leptana puthongna rakle masagi khutsa haiba amadi anawba makhal gi polam sing puthokpa singi marakta thobal ningomam uthalegakta leba ahong sangbam sanatomba su amani masagi sahi nifuga mari rom suraba leba ki thabak phanghodraba sanatomana haukiba sahi amarom sida leptana honaduna sel yamna changdana law yaibi yaba apikpa machine ama saba pumloi loiduna ngarang hauna bi matung ina miyamda saphongkhre hairiba machine si petrol na chalaiba motor ba ama palaga mathau tawhanbani mini thresher machine asigi top magun ama haiba tarabadi supnagi petrol liter ahumna law sangam ama yaibi yaba aduga ising leiba lawpham singda yamna laina putharaga law yaiba yaba asini hairi UKNN thapi hat kibagi maram haina social media singa leak information amagi translation thamlagle handa ki Kuki lan horokpam Kuki centenary mai tha kibado thapi na kene da tawhanbani thangjing sing mathakta cross yung sanbasu mohak nani thapi ki close relative orba PS haukip ki masanupa na Burma rom dagi drug pusilakpa mishaw labom hairiba lambi asi phawraga sisipu yaholakpane hairiba drug asi thapi ge miyeng makhada yaholakpane haina thapi na chatharamba arora thokya social media singda sabak faklakle illegal immigrants in tanthokhinabagi mass campaign chatharagani haina MMTU na phongdokre mitop khadoknaba MSC gi yathang Manipur chathakhibra haiba miyamda mayek sengna khangalu hairi Manipur da changsilakiba illegal immigrants in masak khangdoktuna makoibu tanthokhinabagi mass campaign changsinba hauragani haina maitai tribe union MMTU na phongdorokle loidana mitop khadoknaba MSC gi yathang Manipur da chathakhibra haiba Manipur lengakna white paper puthoktuna miyamda mayek sengna khanghangadabani haina taksilakle MMTU thadropo cherolamada Ministry of Home Affairs na May 18 dagi June 18 phawbada mitop sing khandoktuna maramda halan khinaba khangalakiba warol adu maroina Myanmar dagi logi wamada changsilakpa mitop sing bu mapung oina palle mitop khandokpagi thabak security force amasung military personnel sing su yawnaba pankhe adubu Manipur da mitop khandokpagi thabak amata lokhatpagi mamita khide Home Ministry gi yathang Manipur da channa habasi Manipur India gi sarukna tabra haina su hangle Home Ministry gi yathang matung ina yumthang na states in Assam, Tripura, Arunachal Pradesh, Meghalaya da de thabak oina paikhatli Assam khakta da June 8 phawbada Immigration Expulsion Act 1950 gi makhada mitop sahungo kuntra khandoktuna maramda halan kibagi paw leidi Mizoram da changsilakaba Myanmar masasing biometric lawba amadi mitop khandokpagi akanba thabak jathari Mizoram gi Home Minister ke Saptangana June 13 pi kiba statement amada status crime amadi drug ki case masing hengalangli basigi sada yankhai di Myanmar da gi lakpo myoy singna thokan bani haina phongdokpa laikre kumja 1972 ki Bangladesh ki lan manungda Bangladesh national ke amarum Manipur da changsilakibagi report leidi Manipur India Myanmar ki marakta 1951 da free regime movement sana hankhiba ngamkhai ki kilometer chauhung ga mawdrai napan sangba mafam asidagi Myanmar masa ki Manipur da haijalakle masigi mathakta Myanmar ki tangdu leita daba military junta ki lengak pasinduna civil war gumna leibana maram oinaga 1962 1988 amadi 2021 da Myanmar dagi Manipur da mitop lising kaya logi wangmada changsilakhe masina maram oiraga yellow misina khundaram singi lamdam kaya mitop singa sina leptuna khudum changsilakwa mitop singa si singi umang puna makok thoktuna popi thaba amadi drug ki factory lingba drug ki karbar makhal makha kaya chatharakle India ki intelligence agency singna piba report ki matungina opi thaba ki kokthokliba umang gi saruk asi hectare lising yakhai gi mathakta ni hairi telaba matam khara asida Manipur gi singi umang square kilometer 760.58 hena kokthokki popi thabdagi lakpa income na international market ta sahida lupa crore lising ni phugi mathakta oigani haina panare masi sahi amaki Manipur gi plan amasung non plan gi apun bu senfam dagi he yamna hele haina report tawri drug tagi lakpa senfam asina narco terrorism amadi Myanmar dagi leptana mitop pusilapagi thabak sathari Manipur thugaiduna homeland sembagi thabak sathari Myanmar dagi changsilakhiba mitop sing asibu voter list ta hapchinduna citizen onthokpagi
मथक्ता मखोइबु लोगे वांगमदा एसटी लिस्ट दा हापचेंदना इंडिया लंगाकना ngak senduna thamli hairi zero sina makha taraduna India langakna foreigner singbu logi wangmada thabak lokhanaba Foreigner Act 1940 ai semdoktuna hena mapangal kangkhatnaba thabak paikhale foreigner sing thengnanaba passport amadi registration act sanadi masipuna mak asi Manipur dadi karigi sanadabano Manipur asi India gi karamba mafam oina ubage aikoi sibuna khugi kanano India amadi Manipur lengakna lamdam asida logi wangmada changsilakliba mitop singa sibu tasengna khandokpa amadi biometric lawba tarabadi miyoi kya khandok labage amadi biometric lawrabage haibadu miyamda khanghanpam thui hairi